अहानबदा हौजिफाउगी मरुइबा पाउसिंग पिजरी कोरोना वायरस की सेक्सिन थौरांग ओइना CBSE ना लौबा क्लास 10 अमदि 12 की एग्जाम यैथोखरे जॉइंट एंट्रांस एग्जाम JEE मेंसु यैथोखरे मणिपुर स्टेट असिगी यामना मरु ओइबा डिस्ट्रिक्ट अमसु ओइरिबा जिरीबाम डिस्ट्रिक्ट असिदा लैरिबा लबुक सिंग असि नोम नोमगे मांगसिलगले अमदे निर्भया केस चेनब मियोय मरीगी मनुंगदा मियोय अहुमदी इमुंग मनुंगी मियोय सिंग गा उनखरे हयेंग फासी तौबुना सीबगी चेराक पिरगनी कुरुमजरी टाइम्स ऑफ मणिपुर की नुंथिल पाउमिंग ताबी पुनमपु अरुणबाला तराम नोकचरी हौजिफाउगी मरुइबा पाउसिंग मियामदा संदोकना पिजरी CBSE की साथरिबा क्लास 10 अमदि 12 की एग्जाम सिंग कोरोना वायरस संदोरक्तनबा पाखलकपा थौरांग ओइना मतम कक्तना यैथोखरे डिपार्टमेंट ऑफ हायर एजुकेशन स्कूल एजुकेशन एंड लिटरेसी गवर्नमेंट ऑफ इंडिया के सेक्रेटरी अनुराग त्रिपाठीना थोरकपा चेरोल अमना क्लास 10 अमदि 12 की मार्च की तांग तरागा मापनदगी कुंट्रा माथोय फाउबा तौदबा एग्जाम सिंग मार्च कुंट्रा माथोय की मतुंगदा अमुक मतम लेपलगनी हारी मसीदा सुन्नतना CBSE की मखादा लैबा इवैल्यूएशन सेंटर सिंगसु थबक लेमननबा खंगलकली नाकल अमरोमदा नेशनल टेस्टिंग एजेंसीना लौबा तोंगान तोंगानबा इंडियन इंस्टीट्यूट ऑफ टेक्नोलॉजी अमदे इंजीनियरिंग कॉलेज सिंगदा मिंग सननबा जॉइंट एंट्रांस एग्जाम JEE मेंसु यैथोखरे एग्जाम असि अप्रैल की तांग 5 दगी 18 फाउबा पांगथोकनी हाइना तौरंबनी मणिपुर स्टेट असिगी यामना मरु ओइबा डिस्ट्रिक्ट अमसु ओइरिबा जिरीबाम डिस्ट्रिक्ट असिदा लैरिबा लबुक सिंग असि नोम नोमगी मांगसिलकली हिरम असिगी मतंगदा TOMTV की अखनबा पाउदममा निंगथम थागी मतम यामना तेनबा अमदि नोंगजु था अमसुंग कालेन थागी मतमदना हेना सांगबा ह्यूमिड सबट्रॉपिकल ओइबा डिस्ट्रिक्ट अमनी सी लेवल तगी मीटर 36 वांगना लैबता नतना साबगी चांग चौरकना सेल्सियस डिग्री 25 ओइबा अमसुंग 29-20 mm की चांगदा नोंग चुबा अदुगुमलबा लेबाक लेहाउ ओइरिबा लमदम असिदा लाइरबा लौमीगी मसिंग यामना लೈ The Manipur Conservation of Paddyland and Wetland Act 2014 asi haukiba chahi kayadagi Manipur lengakna chatnaba haukrabasu amadi sahi asigi oina phamkiba assembly gi mifamda district asigi matangda akanba mityeng changnaba khanakhiba leirabasu ngasi phauba mari leinaba authorities singna mityeng sangbidabana district asigi leiriba lawbuk sing asi nongma nomagi mangsilakli Sandrapur, Dibong, Singdong Laikai, Ningthembam, Sorok Atingbi nachingba mafam singda lairiba miyamna Garupak sazinba, Yum sazinba amadi labuk kayabu ingkol onthok lakpana nongu nomagi labuki lamsing mayeng tarakli Hiramasigi matangda Maitei Convention Zeribamgi M Hemanta mangangna phongdorakpada koi lamdamsigi maruina pothok putoiba phomsingse मांगसलगले लकोन मांगसलगले अदुना कोई जीवाम प्रजागी यामना रुपियोमा कोई लाकली लेंगाकना ममांग नैदगी कोई पकखिबा कोई लकोन ngakसी हाइबगी पांदमदु कोई अजय अदुबु जिरिबाम दि मथारिबा कोई पांदमसी योबंगमद्रे अदुना मतम लरिंगेदा लेंगाकना हारिबा कोई लकोन कंसी हारिबा पांदमसी मियंग जंगबिनबा अमसुंग लकोन से कन्नबगी कोई थबक पखत पिनबा कोई जिरिबाम प्रजागी मगेदगी कोई अपील तौजरी लमदम मसिदा लैरिबा लौमी कयागी पुनसिना मायोक नरिबा अवाबसिंग असि कोकनबगी दमक ngasi paliba lengakna amadi mari leinaba authority singna athuba matamda mityeng changbiraklabadi haibagi asaga loinana lamdam madugi miyamna ngaiduna lehuri
Jaligi Nirvaya case ki chenaba mioi ahumgi imung manung sengi mioi singa unaba Tihar jail manungda unakre haina Tihar jail lagi fangba pau amana hairi pau asina makha taraduna mihat asida chenaba Aksai Thakurgi imung manungdi hauzik fawba unaba laktri hairi jail gi maike degi ngasi sagol sen numit fawba gi manungda unanaba khangankre ingsok lising ani ga taraga nithoi gi Delhi gi gang rape ta chenaba mioi mari Mukesh Singh Pawan Gupta Vinay Sharma amadi Aksai Kumar Singh asi hayeng irai numita farsi tawduna sibagi serak pinanaba rai takrabani NACN IM gi kedar ama faki haibagi wahauda Imphal Dimapur lambi gi ti Khulenda lambi tingbagi khongjang sangsinkre ngasi ayuk Senapati district ki ti Khulen mapada masing yamlaba miyamna thoraktuna lambi da tire na chingba mai thaduna lambi tingbagi khongjang sangsinki lambi thingba aduna maram oiduna Imphal Dimapur fauduna chatpa interstate bus servicing Senkide amadi inter district bus service su levki hauzik fawba ka henba thodok thokpagi pau laitri Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjingbatomtv Imphal West ki admission hauzare course singdi BSc Agriculture BSc Horticulture amadi Bachelor of Business Administration BBA form thaba April ki date 1 dagi hauzaragani akupa marol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawiyo Nauka Hearing Aid Center Kumja listing ama chawpan marifom doi ki hona chai kuntramanga hena Notice India ahanbu Hearing Aid Clinic mo ine lereklaba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongum fam na tabangam da gi awaba mayok ne dibna al koding mag wabi rugano Nauka Hearing Aid Clinic ngasi makleng sim directuna completely invisible water resistant amadi rechargeable oidaba digital hearing aid hapiu tabangam gi pangal wala badong gi khang chana ba single power si tambio ai khoi gi leifam di Nagamapal Main Road Phawai Sangam Lekai near Community Hall mobile number na 6009545159 Lamjingbatomtv brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800102759 or 8794613154 or visit our office at Nagamapal Rims Road near Nityananda Mandir. Break matungda makhataba pau pizari Agriculture Department Imphal East ki District Officer DO Kaisam Rameswari amadi Imphal West ki District Officer Karam Kulaviduna luchingba tim amana yumnam khunogi mafam kayada hawai tharak thariba lomi singa hakthengna unaduna awa nungai kayagi matangda kupna tanakre ngasigi khongsara sida Imphal East ki yumnam khuno Lamboi Khul Nongbram Andro Yaripokna chingba mafam singda thengnuriba lomi kayagi marik chumba report ama semduna makok thongba official singda Lankhatna ba honagani amadi department dagi piba yaba sing pinana ba honari haiba wafam su lomi singda thajaba piramki China gi Wuhan province dagi sandoraki ba coronavirus laibak asida makhatana sandokre adubu atopa laibak singdagi pusilakpa case sing lairi hairi laina asi sandortana ba laibak kayana ngamkhai Thingzen kraba matungda China dagi hena atopa laibak singda chibagi chang heli haina report amana hairi Wuhan dagi haurakhiba coronavirus hauzik province asida anoba case laitre hairi malemgi oina virus asina naba mi lak ani henkre amadi sikhiba miuina lising nipan ga satrek sukre panbaya ihan hanba oina China gi Wuhan province ta haukiba December gi tang amada sa dagi miui bada sandorakhi amadi December gi tang mapanda anoba virus ama laire haina researcher singna phongdokhiba laikhrabani
Prime Minister Narendra Modi na coronavirus COVID-19 gi matang da ngasi leibak miyam da wangang gadori ngasi numidang pung nipan taba matam da COVID-19 gi hauzik India gi ba fibam amadi masibu thangna ba government na kari thapai khatle amadi paikhalaki gani haibagi matang da miyam da pauzel pigadori laina asibu ngakthokna na ba amadi sandoraktana ba miyam organization amadi local community leaders saruk yahanna ba darkar oire amadi Yam Namaru Oiba Tabak Natrabadi Sasok Chachin Taudanaba Prime Minister na Miyam da Kangalakli Pawasina Makataraduna coronavirus ki matang da hak thengnana Saruk Yariba Doctor Nurse Amadi Atai medical staff Amadi experts Singbusu Thagatpa Fongdorakli Nakalamaromda India gi oina coronavirus COVID-19 na naba miyoi chamago humpumapan sukre haina Health Ministry ki report amana hairi government ki maikaidagi laina asi sandoraktana ba miyam pundana ba khanghan kiba laikhrabani Jammu Kashmir gi oina ahan ba coronavirus ki positive case ama detect tawkre miyoi asi Srinagar gi mi kungna taba municipal area da thengnarakibani Paugi merthana tembe break amatanga laujari Admission open the Knowledge Home Boarding and Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter-wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding cum Coaching Center, Hata New Chekon Road. Chahi khudingi position holder lepa leitana puthokliba marks time classes ki admission hojare lakliba April ki tang taruk tagi class hojaragani batch samada mahiroi tara manga dagi hena logjaroi akakna basit kaktani. The teachers are really helpful and are out here to help you in the best way they can. They are not egoistic and are really helpful. For exam preparation, I recommend Marksan, who is one of the best coaching centers. We inculcate friendly learning environment and all the teachers here are also perfect. I recommend all my friends to come and join us. Let's create toppers. COVID-19 naramba yai haina chingnaba miyo chamago humputare Ludhiana da mafom khangdana mangkhre kunmapan amadi trace to ngamle hairi lemhoriba miyo sing thina nabagi dambak Punjab police yauba team ani semduna thi bahumbagi thabak sathari Punjab government ki health department gi machin chatpa miyo amana fongdorakpada coronavirus na nare haina chingnaba miyo sing asi makhoi gi passport ta aranba leifam amadi telephone number hapamba amadi haujikna makhoi gi leifam amadi telephone number Hongkibana Tiba Ngamdabage Anoba Maram Amani Togliba Togdog Asiga Mari Lainana COVID-19 Sandoraktanaba Ludhiana railway station da sanitization Gitabak Paikali Mang Kriba Musing Asi Atuba Matamda Tiba Ngamguni Haina Health Department Gi Maikadigi Tajabapiri Madhya Pradesh ki Congress ki MLA Taraga Taruk Supreme Court ki mamangda puthorangna BJP ki maikaidagi thamkiba adu Supreme Court na yakidre panbayai Congress ki maikaidagi hairiba MLA Taraga Taruk asi BJP na namduna Bengaluru gi hotel amada namduna faraga thamle haina maral city Justice DY Sandrasur amadi Hemant Gupta na Supreme Court na speaker gi role loba pamde Madhya Pradesh ki Chief Minister na House da sanging tawbada akaiba laite amadi Congress MLA Taraga Taruk na Makoina maning tabna vote tawbada Supreme Court na mateng pangani hairi Sweetie Film Production na puthokpa aroiba wari gi premier show lakliba March ki tang kunga mathoida MSFDS ta tawgani haina tawrambadu coronavirus ki laichot na maram oiduna India gi oina athingba laibana lakliba April gi tang taraga mathoi amadi board ta March ki tang kunga tarukta special show utkani tawramba adu April gi tang taraga nithoi da yethokle haina Sweetie Film Production gi chairman Manau BMM na thadrok pachero amana khangalakli Ngasi upona ki ba pause singda kari marui ba pau yaur bage habdu man purna mong being taminase Lamjingba Times Siam Kumar Assembly changba thingkhre khodak tage minister ohendana ba Supreme Court na yathang pikre Imphal to Pul Zeribam railway project matam chana loisin bangam dabagi RK Ranjan na Lok Sabada takhatkre Maral laiba NSNIM Padrabadi Thasiki Kundi Ahing Nongyai ban Tauragani, Kuki in P. Laisemba Chana Java MP oina Chatkani Haibasi Angakpak Poki. COVID-19 gi madam da Aranba Pau Sandok Piganu ke Razo.
Huyen Lan Pau Minister Syam Kumar ki disqualification case da Supreme Court ki interim order Syam Kumar Assembly changbada atingba thamlei Minister Oiba khudakta ki toknaba khanghankre Lanai Hospital singda isolation ward sing thamnanaba Syam na khanghankre NPF ki honrai khui kasung mirepje lokthokre National Poultry Day na lakpada Samitlon phagathanaba yan loiriba singidamakta sulaingakna akhanaba biyang sangbagi mathau tare Pokna firm Syam Kumar Assembly da changbasu yararoi Minister su oiba yararoi Supreme Court Sasat ki thodok kuki inpi na IM da maral sirakli Laisemba sana jawbagi karamba phirapta laibak si ing tappa hanjilakani haibadu khantabiu lupsing Kamjong gi thodok asi khwaidagi hena laibak thibani NPF ki mirap nomination withdraw tawkre Council of Ministers da ahongba khara lakpa yare Sangai Express Minister Syam Kumar ki disqualification case da Supreme Court Assembly changba yahan khidrai Minister su ahim khidrai COVID-19 laukat liba thabak sing Syam na yangsing kre Mirep ama mirep che lokthokre anina lamba tawnaragani Sana laibak Supreme Court na article chamaga nipuni thoi sizinaraga Syam Kumar disqualification case ki pikhiba interim order Syam Kumar Minister Ohendre Assembly te changbasu thingkre Hemanta Biswa Sarmaga unaraba matung NPF ki hondrei khui kasungi mirepche lokthokre NPP gi phirep hauzik phawbgi oina lodri court ki yathang ikai khumnagani TH Syam Kumar Naharol gi thaudang Supreme Court na Minister Syam Kumar bu Assembly Complex da changba thingkre amasung khudaktagi Minister from tok na bakhanghankre NPF ki mirep se handok khibadagi BJP amasung Congress ani ki marakta mikhal thengnaragani India da coronavirus na naba chamagu humapan sukre fasan ama hospital dagi chongtharaga sijakre Ningthau phamdol si Manipur da khundari ba mioi khuding makini political party ama khakinate sirka Ichel Express Lairaba khungangi miyamna PMAYZ gi kanaba lawzabangamnaba official singna pukchel sengna thabak tawgadabani biswajit SC na Syam Kumar bu Minister MLA oiba yahan khidrei Assembly Complex da changbasu thingkre Ifrim Gangmei criminal ni Zamlung Panmei NPF ki honrei khui kasung mirap je lokthokre BJP Congress straight fight chatharagani Naga lup sing na sasat ki phibam yang singkre Iraibak Minister Syam Kumar Minister from the Supreme Court na lokthok paga loinana Assembly da changbada su athingba thamkre NPF ki mirap Rajya Sabha ki mikhal dagi handokre Congress amasung BJP ki mirap khaktamak thengnaragani Manipur da palamba Myanmar masasing maram da halankre Loislakpada maruiba paw amuka hana pizari Coronavirus ki section tharang oina CBSE na lowa class 10 amadi 12 ki exam yaithokre joint entrance exam GEE mansu yaithokre Manipur state asigi yamna maru oiba district amasu oiriba Jiribam district asida leiriba labuk sing asi nongmonomogi mangsilakli Amadi Nirbhaya case ta chenaba mioi marigi manungda mioi ahumdi imung manungi mioi singa unakre hayeng farsi tawduna sibagi serak piragani Hojik fawbagi wana de Manipuri paw matang se lojare miyeng tabiru punamapu amukana khurumjari